Akaswani Imphal Ningthoukhongjam Suni na pau pajari ahanbada maruiba pau Humbutra taruk suba Ganatantra Diwas Palangi full dress rehearsal ngasi Delhi gi Kartabya Parta pangthokli Manipur dasu humbutra taruk suba Ganatantra Diwas Thauram gi full dress rehearsal hayeng pangthokani Netaji Subhash Chandra Bose ki chama kunipan suba mapok numit thauram rajagi Art and Culture Bibhagna sinduna Moirangi INA Martyrs Memorial Complex ta ngasi pangthoklagani Kakching Jilagi Wabagai Buffalo Farm the Security Force ki apunba kangbu amana ngasi thibuhumagi thabak sathabada kusukulai kaya phagale amasung Nongchu Bengal gi Binapur da chatakiba kuntra taruk suba National Yoga Asana Championship lisingani kunmari kunmanga da Manipurna sahi humphumanga gi mathakki nupa amasung nupi gi kanglupta ahanba mana laurakle Humbutra taruk suba Ganatra Diwas Palangi full dress rehearsal ngasi Delhi gi Kartabya Parta pangthokli kumsi sahi gi Ganatra Diwas Palanda tongan tonganba rajyasing Union Territory amadi Mantraloi sing na puthokpa tableau kuntaruk utkadauri tableau sing asi Swarnim Bharat Virasat or Vikas haiba asida yumpham oibani Parade asida tongan tonganba rajya amasung Union Territory dagi tableau tarataruk loinana Mantraloi amasung tongan tonganba bibag dagi tableau tara utkani Ngaksel Mantraloi na hai utkadoriba tableau sing asina leibak asina hiram kayada sakti amasung pangkal matik chana lei haibadu mayek sengna takani handaki chahi gi oina pangthokadoriba parade asida sasak or suraksit Bharat haiba theme da yumpham oiba Tri Services tableau amasu saruk yagani Makhatana India Meteorological Department asu ihan hanba oina Ganatantra Diwas asida saruk yagani Ministry of Arts Science ki Secretary Dr. M. Ravichandran Akaswani da Phongdorakpada Med Department na ihan hana Ganatantra Diwas asida saruk yaba phangba asi yamna sauthok chaningai ni amasung masida Med Department gi ina khulaba chahi chama yankhai gi puwari chingi miyamda utpangam lagani Humbutra taruk suba Ganatantra Diwas Thauram gi full dress rehearsal hayeng pangthokani full dress rehearsal amadi Nomaijing numita pangthokadaba Ganatantra Diwas Thauramga mari lenana gari chathok chasinda ahongba khara leiragani Raijigi Traffic Control Wing gi SP na thokpa cherol amana hai Singjamai Phawrga Lilongdagi haigalakpa gari singna Pisung Thomlongda chatkani Moirangkhomlomda lakpa gari sing Kaisam Thonglomda chatkani Mayang Imphal dagi Kaisapat tamna lakpa gari singna Tidim Lai natraga Wahengbam Laikkairomda chatkani Koirengaidagi Khongnang ani Karaklomda lakpa gari singna Dingku Road natraga Assembly Road ta chatkani Sanjenthong amadi Minuthong Phawraga Imphal East lomdagi lakpa gari singna Lamlong Thong Loklaubung Thumbuthong amadi Singjamai Thong lomda chatkani Uripok Kangchup Road tagi flyover bridge Phawraga lakpa gari singna Nagamapa lomda chatkani New Kasa Road tagi lakpa gari singna Kaisampat natraga Nagamapa lomda chatkani Tidim Road tagi Kaisampat tamna lakpa gari singna Wahengbam Laikkai natraga Mayang Imphal lambida chatkani Khoyathong amadi Thangmaiban lomdagi LIC crossing tamna lakpa gari singna Nagamapa lomda chatkani Khumalampag amasung MMTA dagi North AOC crossing romda lakpa gari singna MMTA crossing dagi Minuthong lomda chatkani adumoinamak VIP natraga emergency servicing gi oinadi athingba sida yauroi hairi Netaji Subhash Chandra Bose ki chamak kunipan suba mapok numit thauram rajagi Art and Culture Bibhagna sinduna Moirangi INA Martyrs Memorial Complex ta ngasi nungtil pangthokani thauramadu Works Mantri Govindas Konthaujam saruk yagani Amaromda Netaji Subhash Chandra Bose ki chamukunipan suba mapok numit ka mari lainana motorcycle rally ama hauzik ngahaki matungda Nambol Maibam Lopatchingdagi Assam Rifles ki 8 suba sector gi brigadier na lamtharagani motorcycle rally adu Moirangi INA complex pawba chatkani Netaji Subhash Chandra Bose ki chamukunipan suba mapok kumon palanga mari lainana Mukhyamantri Nongthombam Birena hai Bharat ki ningkha tamba phangnaba thengnakiba landa mahangna luchingduna lawiramba thaudang kayabu ngasigi mirolna ningchingduna ikai khumnaba utpham thoi Power Mantri Thongam Biswajit amadi hanigi MP Dr. Ranjan Singh asu kumon thauramumna lakpada luchingba asibu ningchingduna miyamna ikai khumnanaba utminarasi hairi Amaromda Pradhan Mantri Narendra Modi na Samvidhan Sadhan ki Central Hall da Netaji Subhash Chandra Bose ki maphamda ikai khumnaba utkhare tabiriba pawasi Akaswani Imphal dagini
Kakching Jilagi Wabagai Buffalo Farm da Security Force ki apun bakangbu amana ngasi thibu humbagi thabak sathabada khusu khulai kaya phagale haire police ki pauna hai ngasi yuk angan bada mafam aduda changsinduna thibu humbagi thabak sathabada Yagan rifle ama hand grenade ani 51 mm HE cell ani stern shell normal mari amasuk noi maru kaya phagale thaudugasigi matangda Kakching police na case ama lokhatle Right to Education Act RTE lisingani mapan gi matungina Rajastha leiriba amadi khudong chaba phangdaba kanglup singi mahiroi singna Rajastha leiriba private and unaided school singda mingchanbada sada kunmanga khaktuna thamnaba education act ki director na thokpa chirol amana hairi Samagra Shiksha Manipur gi state project director N Nandakumar na thokpa chirol amana hai private and unaided school singna hairiba chana kanglona si ngak na chatkadabani Taramanga Suba National Voters Day Imphal Zilagi Oina Tha Sigi Kunmanga da Porompat ke Panchayat Bhavan da pangthoklagani Nothing like voting I vote for sure haibe hiram da palan tharamasi pangthokadabani haire Nongchu Bengal gi Pinnapur da Tha Sigi Tara Taretagi Taramapan phabu chathakiba Kuntra Taruk Suba National Yoga Asana Champion lisingani kunmari kunmanga da Manipurna sahi humphumanga gi mathaki nupa amasung nupi kanglupta ahanba mana laurakle Category asida nupagi sahi humpu mangagi kanglupta ahanba pangma phanglakhraba huidrom angau singna Akashwani Imphal da hai West Bengal ki Midnapur yoga da ya participate tawjari model goal logjari jo sarabana kala bakana bage habisi adu ki kana hai chab hawi tumbu nungai wakhal nungai mi ga thengnabada ai ahni haidana thawjongna aya sondhab lejide manamdina paja myam puno jo loin sanabiu angang na sanagadamni ahna sananu dum haiba bapam lete masin haksang da adu ki kana hali isa da thyroid leiba adu ki asanju loini yawi akhoji hen kana bi manamdina yoga habisi akhoi chungtha thadokpu yadraba asan amani habisi paja myam da ayak kane habisi message pijari Nupigi sahi humphumnga mathaki kanglupta championship asimaktada ahanba mana phanglakhrbi Khetrimayum Sobharani Debina yoga sanabana mioi da piriba kanabasingi matangda asumna hai Ahan jahi humpu mangagi mathaki oina Minapurda ai first ajare ai jahi kunthraga mathoi shure ai sugar leirakpa ai insulin kapami aduna wantha dana laknarami adu huji ai yoga chanabadagi insulin lepkhre aduna isa je kalle ai jahi humdra mathoi jange machidaida ai nutigi ingraba wakjingi ulen mathak chidaida irujaraga ai nutigi ai yoga chatli aduna ai isa huji nunga aigi isa thyroid leirami hujik thyroid su pura handhare aduna isa yamna nungai je Ningsing Bayai Manipur Yoga Society na hokiba sahi gi December da pangthokiba ahanba Manipur Yoga Asana lisingani kunmari da su makoi animak ahanba mana phangki Commerce amasung Industry ki Kendra gi Mantri Piyush Goyal na hairi Inglisingani kuntra phawgi manungda Geographical Indication GI Tax Lishing Tara Yonaba Pandam Thamli Naideli da Pangthokpa GI Samagam da wa ngangladuna mantri na hai Pandamasi Sarkar akanwa miding changlabadi yawbangamgani amasung hiramasigi matangda kupna yengshinaba committee ama semgani mantri na hai hauzik phawbada commerce industry bibagna GI Tech chatruk subna manga pikhiba leire mantri na makata na Pradhan Mantri Narendra Modi gi miyeng makada Intellectual Property Ecosystem IPE bu yokhatnaba sarkar na paikhaliba thaurang kaya gi matang dasu wafam kaya phongdoki mantri na hai haukiba chahi tara asida GI Tech ki oina authorized user asi chahum humpu manga dagi lising kun mapan phawba hengat khi aroibada maruiba pau amukhana Humbutara taruk suba Ganatantra Diwas Palan gi full dress rehearsal ngasi Delhi gi Kartabya Park ta pangthokli Manipur da su Humbutra taruk suba Ganatantra Diwas Thauramgi full dress rehearsal hayeng pangthokani Netaji Subhash Chandra Bose ki chamakunipan suba mapong numit thauram Rajigi Art and Culture Bibagna Sinduna Moirangi INA Martyrs Memorial Complex ta ngasi pangthoklagani Kakching Jilagi Wabagai Buffalo Farm da Security Force ki apunba kangbu ama ngasi thibu humbagi thabak chathabada khushukolai kya phagale amasung Nongchu Bengal gi Bindapur da chathakiba kuntra taruk suba National Yoga Asana Championship lisingani kunmari kunmanga da Manipur na sahi humpu manga mathaki nupa amasung nupi gi kanglupta ahanba mana laurakle pauloi jare